Chief Minister and Luchiniba BJP Gilengakta Thazaba Thamdre Haidana National People's Party NPP gi MLA Tarik Makna Ngasi Lengakta Sagat Tokre Barang Turel dengan si Sunupi Amaga Angang Amagagi Asiba Hakchang ani Tau Tharak Pating Nakre Asiba Hakchang Singh Lakhipur Police Lokhatina Silchar Medical College Kimirel Sangatham Kre Chief Minister na all political party ki Mehut Singh yaw na Prime Minister Narendra Modi ka athubada unina bising gadabani haina Congress Legislature Party na demand tawrakli Curfew leiringai matamda makhatana thoganingdaba thodok sing tholaktanaba security forces singna lambida akan bachak sing tharang sing lokhotki mafam kayadana wakat mifam sufam naki Amadi numit nini ki khongchatta Central Reserve Police Force CRPF ki Director General Anis Dayal Singh ngasi Imphal da thundakre mahak na hek thumlabaga hojik oiriba lamdam asigi fibam gi matangda wakhanaba hakre Kurumjari ISCOM News Beding tabi di bakwai pumna makpu aisil ki janambamna taram nokjari hauzik pau sandok ipijari BJP Naluchingba and Biren Singilengak Asidagi National People's Party NPP na sagot patokre Manipur da hojik oiragliba fibamasida Manipur gi Chief Minister and Biren Singh na miyoi bagi punsi amadi lanthum ngak pangamlaktabadagi mahakilengak asida support toriba NPP gi MLA khudingmak ngasidagi and Biren gilengak sagot patokli haina NPP gi National President soiriba Meghalaya gi Chief Minister Conrad K Sangmana khudiek piduna cherol amathokre Hairi Bacharol Sigi copy Amsu BJP ki National President Jagat Praksana Dagi Mafam Dasu Thakre Haire. Hojik Manipur Leriba NPP ki MLA Taretna and Biren Gilengak to support Toduna Lakibane. NPP ki MLA Taret Adudi, Ketragaw Assembly Constituency ki MLA Saik Nurul Hassan, Wangoi SCG MLA Kuraizam Loken Singh, Oinam SCG MLA Irengbam Nalini Devi, Moirang SCG MLA Thongam Santi Singh, Kakjing SCG MLA Mayang Lambam Ramasur Singh, Tadubi SCG MLA NKC Amadi, Tamenglong SCG MLA Janghemlung Panmayne. Hiramasigi matay nga sinimidang naurentong na leba NPP Manipur State ki Office ta pangtok kiba paumising nga unabamada party asigi oina National Vice President soiriba hanigi Deputy Chief Minister oiram laba Yumnam Joy Kumar na Manipur da hojik oiriba phibamasida lengak asina kari amata tawba ngamdena leiriba sida party asina mataw karam na thazaba thamkigane Masida mataw karam na party asigi MLA tared asina kayam kuina government asina sagotuna lekhigadagi haina hangki Maramasina, Party Asigi National President Conrad K. Sangmana Khongtang Asilokhat Lakibani Amadi, Party Asigi MLA Khudimagna, Miyam gi ihul khang na thabak tawgani amadi Miyam gi tung ingani haiki. Number one, there is need for confidence building measures. No good account state government and central government to you have number one. Say confidence building measure I say that but do the kai measure look with the I have no Kanaka so we are going to adu kind of the quite strong day kai quite wow number two neutral administration you and high given Canada neutral administration as in a PR Tamangatan neutral administration could have the government five door other impartial with a but the moment I go with so the energy to be very much that according to him cookie got my tickets incident more talking in the level like government do it's not maintaining a cut mission to cooking up to swim in the team but it don't put a rabbit against action law that I do government chip Tamu I do the Sunata I know Labor film say that parallel government parallel government allowed them many people high so I know to go with detail side so parallel government parallel government leader government parallel government when palm to give
थासिगी तरामाथोइदा कुकी मार्सिंगना जाकुरा दोहर कारोंगदगी फाखिबा नुपी अंगांग तरुक की मनुंगदा नुपी अंगांगी असीबा हक्चांग अहोम जिरी तुरेल अमदी असम की बराक तुरेल दा फंख्रबा मतुंग ngasisu barak turel da asiba nupi amaga angang amagi hakchang aniga su tawtharak pathengnakhre ngasi asiba nupi ki hakchang ama Lakhipur police lokhatina Silja Medical College ki medal sangda pukre haire ngasi kasar asam ki banch kandipuran bajar ferry ghat haina khangnaba barak turel da fangkiba asiba nupi edu Urembam Rani Devi jahi humputaruk mapuroiba Wainaba Kumar Singh oiramba yai haina thajanari अदुमक पहुजिक फावगी ओइना मरी लेनबसिंगी माइकैदिगी ऑफिशियल ओइबा वाफम अमता फोंदोरकपदि लेट्री मसिगी मथक्ता बराक तुरेलगी तोलेन खुना सिगी मनाक्तिगी नुपा मचा अमगी असि भागचांग अमसु फंगले हाइरे बराक तुरेल ताउथरकपदगी लखीपुर पुलिस की टीम अमदी एसडीआरएफ की टीम अनीना असिबा अंगांग अदुगी मसा दुसु लखतख्रे सिरिबा अंगांग अदु बोरा गुंबा अमदा योमलगा बराक तुरेलदा ताउथरककी बनि हाइरे पनबयाई मदुदी थासिगी तरामाथोइदा जाकुरा दोहर कारोंग दथोकी बथौदोक अदुकी मतुंगदा अंगांग अहुम यावना इमुंग अमगे मियोय तरुक थीबा खंगदना लेरखिबने तुंगदा थासिगी तरामरीदा अंगांग यावना सिबागचांग अहुम अमसु फंगबा लेख्रबने ngasi gesiga tharaga nongmunini asigi manungda asiba oina fangki bahagchang punamanga sukre Numit kudingi leptana mongbung maitay khunda ko ki marsing na nong may kap ki thabak leptri ngarang numidang pung taruk rom taba matam adway dasu nong may kap to na attack to raki kun ngakpas tin akod hando na nong may kap na ki hairi madugi matong sanapur amadi aglapur ani ki marak talayba mafamda nong may nakapadalay kitaba oiram bayay haiba nupa amagi asi bahagchang ting narakre Kunja se Nazaribam police te paupi bati ki jari police ne midang pung mapal makhai tab atoi da lagtuna asiba hachang lokhat Nazaribam hospital gi merel sang da thamki hojik fawba ki oina mioi asi masak khang bangamdri haina Zaribam police te ki fangba paw amana haire ngasisu Ziri United Club zail sina kauki ba pung ni funipal gi general strike makhata na sathari amaramda security forces sing su patrolling chatuna ngak sen bagi thabak pai khatli haina pawasina makhata re Khoisau naraba miyam na ngasi namidang Zaribam dali ba Zaribam Block Congress Committee Office may thakre haire ay khoi gi Zaribam paumina pirakpa pau amagi matungina yam laba miyam amana misimina kaya leptena Zaribam na thoglakpa kaloinina sam Zaribam miyoy kaya buku kilal hobasina fahanba madi makhoi bukan mangam kidaba loinana Afspa Act thamzin khibada pendaba phongdokhi Miyamaduna Zaribam ki Babu Parada Leba BJP ki office to gai ki loina Zaribam ki Irabot complex to Narendra Modi Amit Saha local MLA Amity Chief Minister N Birengi Mitam Singh Su Maitha ki haire Nakala Madana Coordination Committee on Crisis of Meetai Manipuri na Sintana Candle Light Visual Ama Kasar Silchargi Khudirambo Statue Mamang da Chathakre Hairiba Candle Light Visual Asi Lekhidraba Micham Taruk Kuki Narco Terrorist na Tamthina Mihat Chadana Hat Kibagine Candle Light Visual Asida Mioy Chani Rom na Sarukyaki Hojik Manipurda mawong tadaba fibam amada lakliba loina Nazaribam degi fakiba micham sing fawat tamthina halaklaba thawong asida Hojik Manipurda lengak pairiba sigilo chingliba Chief Minister N Biren Singh political party ko dimaki mihut sing yauna Prime Minister Narendra Modi ga unana basin gadabane karigumba sin bangamdrabadi Hojik lediba BJP gi Double engine government asi Manipurda leibagi mathau tadre haina Congress Legislators Party iluchingba MLA Okram Ibobina demand tawri ngasi Babu Parada leiba masagi residential office te pangthok pawmi singa unaba amada Okram Ibobida makhatan haikibada Karigumba Manipurda leiba political party khudingmaki mihut kangbu singna fawba Central leader singasina Manipur gi oiriba phiba masida Karigumba matik chaba pawkhum natraga thabak tawraktrabadi Manipur Congress ki oinadi leiba MLA manga makudakta fam thadokpa natana upai leite haiki hairiba wafam masi mamangdagi haunasu Congress party asina haiduna sulaki Asuk fibam loslaklaba fawbada Manipur gi Chief Minister na tumina leithokfam thokte Prime Minister Narendra Modi na hojik India gi mapana chatkrabasu mahangna India de hek halakpaga Chief Minister yauna Manipur de leriba all political parties singi mihut sing yauna unhana basan gadabani haiki Unaraba fawbada Prime Minister na lokhat fam thokpa thabak lakholaktrabadi Congress ki MLA sing fam thadokpa natana leiriba lengak chalairiba mihut kangbu sing asi thazaba thamdre haina lawbaga loinana nauna mikhal pangthokpa haibadi fresh mandate ama mathau tarakani haiki
ngasi pauming singona bagi tharamadi de Congress ki MLA sing Lok Sabha gi MP angom chabi mol akoizam amadi atai Congress ki luching bakaya sarukya ki Congress ki MP oriba angom chana hai ki bada mi bu fazalaga hat pa haibasi yamna kai bathong amani makhut chelaba mi bu hat pa angang hat pa haibasi condemn tawfam thok I Miyam na thagalagpa mihut singi mawalawrak taba fawpada karigumba amatta makhoigi mathakta thabak lakhotpa ngamdaba haibasi lenga kasigi yamna laibak thibani Center na su State Assembly asida leiriba mihut singasi wa tarak taba haibasi Constitution mawalawdri haibani maramasina India ki Prime Minister Home Minister amadi lamdam asigi Chief Minister na khudaki oiba mifam sinna bohnagadabani haiki Due to failure of the NDA government at the center, aduga sidalariba state government gi BJP gi government samna harabada double engine government animaksigi failure machine maram oiduna Manipur gi issue se matam chana tekul tawbidaba machine maram oiduna hojikti kada yora piba angang tha taret ni panda ngairiba mamana matha da konjariba nupi angang khaktana madusu moigi khutta lairaba amagi wanatana nupi angang khaktana hala abashi phauda prime minister na kanbu kanbige hairagadi maha huji pudi out of country woi adu ma chatring da aina kanjabadadi ma chatring da masigi laibuk thiba thodokshi thoabane second amagi minute amagi manungda no sidi yaroi aduna sugumba yamna inhuman oiba sidi yaroi world gi betare ko koi gi jik lairiba government state government se chief minister lead torga prime minister si mana foreign country de hek halakpada appointment launa na ba tawbiroba machine hoigi sarkar paiminari ba double engine gi responsibility ne ba ada karigumba appointment si pirak tragadi akhoi makhata ba step se kari lojige di akhoi ulab amu khanaba ma darka waira ni haina ai sumai tawna thamjage hostage taking ki culture am kan tawrei pharaga bargaining tawgi type da aduga makhut chalaba mi hostage tawraga photo thagalaga amu hatpada adusu young infant chahi thani pan khakta ngai riba sokpa sigi brutality se sidi khoigina condemn to hum to en loje baigi phami ba humpu aduga parliament ta chaliba khoi ani ahum miyam gi mihut ngaktani miyam gi voice ngang no ba chatpane ba miyam gi apam si chatpane aduga leminari ba lepak miyam sibu lengaktana lamjing na ba chatna na ba gi miyam na khalak ba mi ngaktani ba aduna khoi gi state assembly leijare har ka ba thawai bidabagi type sum tawraga di India gi constitution gi mayok ta chatpadana tara Manipur miyam su se thawai dabane na idi loje mathau tawdana leiba leipak miyam gi mihut haiba maga mathau tawdaba leipak miyam amagi mihut haiba maga di ai praja singai khutno na haijajini masimata di khena ba madi khangma mam changi haiba simde haijage Chadli Batha Sigi Taramathoi da Ziribam District tagi angang majay yauna miyoi ahum fazan kibagi khanghoda na khoi sauna raba miyam singna MLA amadi minister gi yum singda chatuna kongjong jangsin bada ka henwa thong sa tharakpadagi tongan ba district magistrate sinna ngarang nimidang wairam dagi thamkiba curfew na maram oiraga miyam da awaba piki curfew asigi matung lambi da lakpa miyoi singna chathok chasin da tingki maru oina kaisangpat Imphal West gi Imphal East chatpagi sanjen thong da Tinki Adumakpu Lambi da lakpa miyoi singda hel kamari leinaba amadi thodok wathok loinana curfew pass yawba singdi jetpada thingba pikhide Imphal gi akoibada Manipur Police amade Central Force ne curfew manung da thokaning da thodok thoktanaba akalma Jackson tharang lokhatli Amarom da hauzik namidangi matam asida mayang Imphal SC gi MLA oiriba Kongkham Robindro gi yumda miyamna thomsinki Pioneer Club Langol na konba jagada leba Mayra Pai B, Yumzau Man B, Wangdre, John Forgi Mayra Amadi Club ki member na. Ngasi Langol Gambiles ki lambi tingdina ngarang dagi jatharakpa
pung nifunipal giban ngasisu chathaki lambi thingbadu de tangai fadaba lining laison ana ayeki di komthoki lambi thingbadu de sarugi aramba thongak lairembi ma cycle semgat sagat nupi lupki secretary Regia Soren Sangpam na Fongdorakpada, Hayengsu Ripok upon Malup na Jangsan Gada Bajara Henbagi Kongzang Dasu Sarugyagani Haina, Makatana Fongdoraki. Rizki Thawang, Nupi Ama Hadba, Manipuri Sanktam. Langol View Laboratory Clinic amadi Langol View Hospital and Research Institute Private Limited ki staff sining asi lamfel da leba Langol View Laboratory Clinic mamang da ziribamda sahi fadrib angang yang na miyoy ahum hat ki bagi thawng yaning da bagi matang da wakat mi pam ki wakat mi famado da saruk ya ki ba Langol View Laboratory Clinic ki marketing manager oiriba Nunglepam Suras na Fongdorakpada, Ziribamda Pikliba Thanipal Kaktangai Riba Angang Amadi Jahinipal Dangai Riba Angang Yauna, Mioy Ahumut Tamtina Hatkiba Kitawang Yaning Day Amadi, Palibalengak Asana Miyam na Pamba Mawangda Tabag to Ontok Pirak Uhay na Fongdoraki. Angang ahum yauna miyoy taruk puku ki kulay paibasing na fakraga yamna tamtina hatok pikiba tawdok atubada judicial inquiry sa thadina maralay basing charak pigadabani haibadabida ngasi Thobal district ki Babu Bajarda miyam nawakan mi fam kray Mayday Joint Coordinating Committee Waithaw to Thobal kunaw na sinda na chatekiba wakat mi famaduda micham taruk hat basing judicial inquiry tawgadabani afspa kudaktalaw thukadabani Manipurda pre-merger agreementa hanzin jerege, Aikoi gilam Aikoi nangak jerege, Lengak Pariba MLA Minister Singh Fam Taduku, Nupi Angang da Kutaba Yaning de Haibu Kolaw Kayagaloy na play card Singh Susisinaki. Wakat mi Fam Ado da Saruk Yakibi, Mutum Ibenungsi Amadi, Pebam Indirani Anina Fongdorakpada, Handak Angang Ahum, Nupi Ahum, Punna Taruk, Kukikulay Paibasing na Fakraga, Yam na Tamtina Hatok Piki Basi Yam na Pende, Toki Bataudoga si Central Force Amadi State Force Sing Kurak Hangda na Labam Mafamne, Dasing na Central Amadi State Lenga na Daita Lobi Rabadi, Makoy Taruga si Rescue Tobu Yabajagani, Adubo, Daita Matalobi Drehaiki. Sarkar amasung sinte Central Sarkar na daita lobby ki haradi yam line rescue tawba yaba jagani adubu daita amata lobby de ngasi aikoi na India laibakta India Sarkar gi makhada lairubagi kanaba laitre par akhoi gi maitai singna aikoi gi mamangda me ahum dagi horaki landa aikoi gi isilina nupi ani kha video viral phi thongdagi viral dadi Narendra Modi na wangang hiba amasung mi adugi mi hatpada judicial inquiry chathaduna puthokhiba aduna haujik Akogi misam taruk angang yauna nupi taruk hatpagi kainose India Sarkarna Bharat Lengakna judicial inquiry sathabiu adugi mihat pasing dandi pibiu puthokpiu haibase aiki satagi thamjage Minung silay na hatok piki batawdok adubu yaning da bafongdok to ngasi Thobal apun malup tal na sindana Meleground National Highway 102 lambi matayda wakat mi fam kre loina na ko to ITLF amadi atay ko ke militant group singbu terrorist organization ni haina laingak na athubada lauthokadaba ni haina su akan bawafam sing thamlakli Tal na konba laikai kaya digi lakto na sarugya ki bawakat mi famaduda lengak pangamdraba CM resign taw aikoi India ka puning dre micham taruki mi had judicial inquiry taw kada bane afspa kudak talaw thoku root out kuki narco terrorist valley the curfew thamba yaning day aikoi gilaybak aikoi ngakani haina thaba play card kaya sizinaki amadi kholaw kaya su lauki Wakat mi famado da sarugyara do na Thobal apun balub ki publicity secretary S Amarjit na Fongdoraki pada handak ziribamda ku ki militant sing na micham thani pandangai riba angang yawba nupi angang taruk fakraga tamti na hatok piki bagi tawdok asi aikoi talama di Thobal gi miyamna yamna kanna yaning da Fongdokli micham nupi angang hatpada chenaba ku ki militant sing fado na thubada pali balengak asana matik chaba cherak pinaba pungni funipal ki manungda judicial inquiry ama tawgada bani amadi kuki ki lup sing ko to ITLF yauna atay suspension of operation the ladiba khulai paiba militant group singbu terrorist organization ni haina lauthokada bani haiki
Amaromda Kuki militants na fazan kibadagi tiba fangdana lerakhiba Jerebamgi Boro Bekradagi angang ahum amadi nupi ahumgi asi bahagjang oina fangle haiba pau tanarakpadagi Manipurda tongan mamapumsingda miyamna changsaliba khongjangbu sagoladuna ngasi Thobal district su miyamna khongjang changsinkre India na Manipur thugaina basinba yaningde Kuki Jo narco terrorist marufangna muthatlu Manipur gi MLA minister Singh kudakta resign to pham thadok AFSPA is no solution. AFSPA cannot suppress Manipur. Stop proxy war against Meitei. Resign Manipur government. We want positive peace, respect human rights. India should respect Manipur. Declare Kuki Jami militants terrorists. Haina Thaba slogan kaya lauduna amadi lambi thingduna khongjang changsinki. Khongjang aduda sarugya kibi mera paibi mana phongdorakpada Kuki terrorist na piklib angang macha fau yauna Meitei singna landarak lab asi faubada aikhoi ki chief minister na action yengu haiduna adumak leba si praja miyam na pende miyam gi ihobu internet tingjilaga namthagi khanbalai ngak yaningde miyam na pendabagi lamkhai langkhiduna utup ki lan laktringai miyam gi ihul khangna lengak paibiu haina phongdoraki Jerebamgi Boro Bekradagi angang ahum yauna nupi ahum Kuki militants na fadana pukraga tamtina hatok piramle haiba pauta narakpadagi haunaruba naidana masing yamlaba miyam thuklaktuna Imphal gi area da leiriba MLA minister singi mayum tukairam kiba matung Thobal district ki Wangzing Tenta assembly constituency gi MLA Paunam Brojen gi yumsa tukairam lei maisu tharam lei Pawasina hai Thodogasi ngarang numidang pung tararom tabada khanghodana miyam ama laklaga Wangzing Wangkhai de leba MLA Brojen gi yum thugaiba amadi mai thabana chingba tawram khibani haire miyam aduna MLA gi gete leba sentry post amadi security gi leifam na changsen thugaiba mai thaba horaki tungda yum ya koibada leba potlam sing yum gi mingsel thugaira khibaga loinana imung da leiram potlam sing thugairam lei yum gi maning thangba room amadi phaukai su mai tharam le haire Thodok adubu yengsin balaki bam amadi mapamadu de leiramba miyoi singna phongdorakpada Manipur do irakli ba phiba masida MLA minister Singh suloina waramgani miyam suloina wanaripani Ngarang asi khoisaw naraba miyam na MLA gi yum thugai biramle masida akaiba karimata leite miyam gi irangni waroba karimata leite hairaduna Leiba ki mapi mapa amada tawfam thokpa pendabadu phongdokpani haina lauzai haiki adumakpu yum gi phau cheng yum gi furniture items sing cycle yauna imung da leiba potlam kaya huran ba lakpadawna puduna chatkiba amadi irang asi nakalamarom da pukina bohana ba manba thawasi nungaizade hairaduna thogliba irang asi yumai tharaga thugairaga fagadra haiba sisu khananingai oi haiki Irang sigi matangda akoi nungaitaba kaya ama lainaragasu lairiba kendra hukugi manungda lairiba MLA singji loina wanaramgani adagi praja miyam su loina wai akoi su wai wariba mathaksida ngarang si akoi honorable MLA gi yumji mai thaba thugaiba kaya ama tawbirame haibaji kasu kaide baki irangni masi mai thagi ba thugai ba akoi kasu warujaba leite Haidi lebaki mapi mapa amada tawbam thokpa mayam gi nungaitaba pendaba phongdokpanena laujai adubu lairiba yumgi phau cheng adagi furniture item adagi cycle adagi huinaw macha adagi lairiba imungi posai ji thawoina huran bala kodawna lut tawbala kodawna mioi kharana mingchet thian baji irangji nakal amorom da puna ba honarakpaji masi lai kai ji mi amoina nungaijadaba phawi maramdi kaido hakana Thogliba irang ase yum thugairaga mai tharaga aikoi phagadra haibasu khana ningai oi loinana aikoi khuding makta phawriba nungaitabasi hena nungaitabadi aikoi gi lairiba security gi berek manung da changdana lairiba moji kasu yawjabasu natre masada nomai leibasu natre karimta laitabado makoi gi sena innaba phi bawda puthoga mai thadok piramba moina lawningbana puraga chakhiba sugumba kaya ase aikoi irang sida tawbidanaba aikoi gi ahal laman Lairiba CSO mayanasu lairibe representative hadi local MLA jinga fadan tanar kai tawjige to tawbiu loinana sumaina huran chinthigi mongda lutawgi mongda miyo yarakpa singaji aikoi CSO lairibe irang horiba singna section minus ya bo phomse laikai sigi miya amana nungai taw phongdok
Zaribamda kuki militant ni jingnabasina fazin krabamatung tamthina angang yauna hatokpagi pau fangbadagi tongan bamafam kayadagi khoisau naraba mioi kayana minister amati MLA singi yumna changduna pendaba phongdokpaga loinana amangata kaya thokanki ngarang numidang wairam pung mga tarakpagi matamda khoisau naraba mioi singna thangwaiban assembly constituency gi MLA oiriba khomukjam joy kisangi yumna changlakduna amangata kaya thokanki loinana yumda latuna thamlipa Laithau busu tugai yan khaiba laibuk thibane wafam asi ngasi thangwaiban khuyathongi community holder pangthok kiba paumi singa unabada thangwaiban kendra development organization gi makhada hangliba relief camp gi volunteer ama oiribi irungbam sanayai mana phongdokki mahana makhat tana phongdokki bada thodok aduda lakhiba miyoi singa duna nupi oibigi ijat pui kai khumnabagi mahutta khut tharaduna phajadaba wahi wata ngangduna MLA gi yumda changlukduna midai maitena lachaba lining thogi zakana chingbada thugairam khipane ngarang thokli badu de yaukhiba singna laikhidraba singidamak nungaitana ihau haurakibani adubu ihauda nupi oibigi ijat pui kai khumnaram daba laibak thibane matungda nupi singbui kai khumnabut piyu haina phongdokki paumi singa unabada saruk yakhiba tak do women wing gi general secretary sundari loitong bomna phongdokki bada Thodok adu dan nupi gi izat ngakpiram daba laibak tibane loinana relief camp te leriba nupi singbo su tathi tawoina tawramba loinana MLA dagi paisa kaya jai haiba wahi watana chingba phongdok lamkiba matungda tawbidana ba phongdok ladana lanzana duna relief camp te leriba singasi yam nungai na leiban natte makoisu haujik thokliba iranga sida khun ngakliba mabung mopwa singida makkanna honadana mating pangli loinana relief camp asida leriba inmate singi macha manaw amadi mapuroibani chingba khun ngakpada achoba thodang loribani haiki mahakna makha taradina ngarang MLA gi yumda laktuna thugai khokhaiba thokan ki basingda nupi angang da khut yaudana nupi gi oiba ikai khumna lamdabagi matangda sengdorak na bapil tawrakli loinana lagliba miyam aduna lamdamasi ngakpa ngamgadaba oiragadi MLA resign tawhangi haina su phongdokki Songi jidi lain thau ka ni haire ko lain thau ka du bau bak thugai raga kau khai ba ngam ba karam ba maitai masa no khwai da gi lu raba lain thau ai je khoi maitai gi di ko punamak tai lu raba cha thok ba da oiro halak ba da lain thau ima ipa se khoi ramaga lai mai se thoi bani si bau ko khai ba ngam mi ba mioi ba se sina ba kamai na khoi gi leibak sem do ba ngam dei no ba samna haira ba da moina tawri ben yom do yengoni adudai adu to hoi phare thugai ro laibak irang ni ka emta tawdalsu akhoi jo dum yarage hai anaba sidagi noigi moigi mama mapa moi dang no moi sidi sibo mi gi di sidi dai akhoi sa na hat padi natte da na do haire khoina adu isu hairaga kari no khangde kari khumai no su khangde kari no wangang na bam ta yade panglaw da lawi pangchai da sakhai ising hai dor bal au ba thugai re I few sator pai kai darka ta ge ba lebak po thugai la iraba natraga asaw ba ulai raba phare loi thugai roi yare haires amuk mathak ta kha each and every floor ka bai kari darka lai ge ba khara mana hai kha si thugai ra me chala sila khara mana yade noi adu hangbai darka laite noi chatho wana khoji pangin da ille lak lak tana illa kan sida noi si yum se lai birami se MLA na noi ta paisa kaya piraga ni aga lairami no hai akhoi di MLA na ni aga thamamba sunate isagi just thangmai banda ngarang tak na khoi gi phire ama lor kana saudang lak thok khibadugi akhoi ihau tawraga leijabadagi sumaina makhoi na khoi thangmai banda mayam am haudana lak taragadi migi akhoi gi mapi mapa oiba thangmai ban kendra sigi yumda horak taragadi akhoi su karino haiba sidi isana changjang pam thoktro changjal le haraga madu thengna jabani thengnara hangba si mayangi wasi tadana nupi da bawda khut thadana khotana isa just to khut si ngasi sambane ayukta ai khutte adagi khwang je yochaina kalli kanjasano adubu kasu khande dubu laiba makhoi dudi iramdam sigi ihau sibu saugatla kanda iramdam si kanji haibagi lakpo oiramdreba ngasai siriba mi taruk tugi nungai taba phongdok si akhoi sugumba isu ji sagat minasi haibagi oiramdreba only lut oirameba sidi yam asengbani ko haijari boko sidi lut amani yam sauna lut tawani karamba leibak masa ta daba karamba maphamgi civil organization oigera karamba maphamgi maira paibi oigera khoi ju mangjin thana thoibani ngasi iramdam sida pisak pi ngade khoi organization sida haura aga lakpane ba aduguma sakhotta ba leibak masa ta daba thabak dudi issue dudi changjan deba Zaribamda Thanipal ki angang yauna imung amagi angang ahum amadi nupi ahumbu faraba matung niyoibagi minungsi amatta yaudana hatpi kiba thawng adubu Zeliangrong United Committee Manipur na akan mamonde condemn tawrakli
Asigumba terrorist ki thawong amadi soibadagi nattaba angang amadi nupising faraga hatpagi thawong asidi malemda leiriba mipum khudingmak amadi lamdam asida khundaminariba jati phurup khudingmakna condemn tawfam thoki Phakre khanglaba fawba India government amadi Manipur government na central forcing amadi state forcing seasonaduna kannaba hotnakhidaba amadi suspension of operation tawnariba Kuki militant group aduda center gi maikaidigi fakib angang nupising adubu kannaba thabak lakhatkidaba haibasi chahi ani fazilakadoraba lanasi hena chawthoknaba honaribra haina lawi Maramaduna, Haujiki or Riba Piba Masida Mahosagi Punsida Hanjin Handuna Tokli Balana Solution of Miami Mihut on the Ladiba, MLS in the Tamil Sena Hotnabi Hina Cherul Asina Makatarakli. Hingna Pakraga Sina Fanglaba Tawai Yaudrabataruki Mafamda Salai upon Manupi Lamjing Loop, Sanilani Kai Kunabulakli, Masigaloina, Hausi Ekoi Karito Batai, Ekoi Wakalon Hong Batabra. Natraga, Hanagi, Machet Makai Wakalon Adada Adum Labor Tabra Habasi, Wahangamo Enaiko Isani Sada, Hanjin Hangzabamatam Oire Haina. Lupasigi, General Secretary Nakodik Pidu Tador Pachirol the Fongdoragli, Cherol Asida Makataraduna, Hausi Eko Amato Oina Jungsin Natana Pai Late, Lamdamasigi Jamjarabamio Amo Bazaribamdegi Angang Yana Mio Tarupu Faraga, Matam Kara Makoyi Makuta Tamlabamatung, Cold Blooded the Hot Tok Pikrabadu, Quaidiki Tamtiraba, Sagili Chetney. Asigo Malichet, Mioibagi Marapil Latri, Aikoina Lamdamasigi from Nibus in the Tamtiba, Tamkiba, Tajaba Mankre, Makoidi, Mayo Lengang Tamai Kraba, Porong Machin Tiba Fangdraba, Lancha Kumbani Hainasu, Makatana Cherola Sida, Kangalakli. Manipur Housing Oidiba Tang Tadaba Fibamasiki Marak the Central Reserve Police Force CRPF ki Director General Anis Dayal Singh Sinimit Inigi Kongjati Falda Tunglakre National Security Guard ki Director General Oina Sohen Batabak Puriba Anis Dayal Singh Sinimit yung mamatungpung amakare halakpada Infalda Tunglaki Mahang na Infalda Hek Tunglabaga Manipur Leriba CRPF Group Center Langjing the Chetina CRPF ki Makoktong Officer Singawanaki Matung tarakpada Manipur government ki makoktong officials singa madil security officials singa sunaki panbayai madudi mahaki ngasi ke falkong chudasi chalibata si ki taramat hoida khulai paibalal hoba singa zeribam ki boro bekrada khuthok na bada CRPF na handuna nongmai na kapada lal hoba tara hatki bagi thodok thokruba matungda laki ba khongchatni Thasigi Tangtara Mather Zeribam District Zakura Dhor Karong the Thoki Bami Hatpamadi Mifami Pun Kitodok Amsung National Highway 37 Zerifa Lambigi Ikaro Milesta Port Pubagari and Imay Takibadagi Zeribam the Panduna Lady Bagari Sambri Romgi Mio Singda All Zeribam United All Zeribam Road Transport Drivers Union AZR TDUG President and Sadananda Maintain Luchindina Chengamadi Hawaii Sing Mateng Pankre Nasigari drivers in a Mateng Pangbaki Matang the All Zeribam Road Transport Drivers Union, AZR TDUG President and Sadananda Maitena Fungdo Kibada, Awa Ana Taraba Gari driver Ichini Now Singda, All Zeribam Road Transport Drivers Union, AZR TDUG Maikaidige, Nimit Kudingi Chana Bachingamadi Hawaii Mateng Pangbani Hiraduna, Zeribam Romdegi None Tamnachet Kibapot Pupagari Ani, Ikaro Milesta May Tadok Kibatawong Akan Mamon the Condemn Tawi, Lunana, Manipur Langang Natubada. Zeribam the Panduna Lady Batata Gari Chambriasi, Magi Pantung from Yoda Bungasimag, escort convoy Pibiduna, Tabaktobi Haina, Sadanandana Makatana from the key. कोई जिरी बाम सिता सु लेंगांग पुक्पी पुलिस स्टेशन दगिना कोई जिरी मनुंग सिदा तोंगान बा मसा मसाना साफगदबा मफम सिंग येंगदना पार्किंग लौरगा कोई गाड़ी खामगा लेनरपनी हारिबा गाड़ी सिंग सिना कोई वाना कोई इसिंग माइसिंग की अवाबा सेंग चाक लेसलक्तबगी अवाबा खरसा फरसा लेसलक्तबगी अवाबा मयाम से उजरगा ऑल जिरी बाम रोड ट्रांसपोर्ट ड्राइवर यूनियन ना कोई ममांगदसु इसिंग कया कोई थंगना सानबा मतेंग ओइनबा इसिंग कया पीरगा लाक्चबनी अदुगा ngasisu कोई ड्राइवर जिन वारी बसे मसी खंगजबगा लोइना कोई ऑल जिरीबाम रोड ट्रांसपोर्ट ड्राइवर नेना सेंग अमदी हवाई न चिंबा लेंगांग पोपी पुलिस स्टेशन दगी हौरगा जिरीबाम मनुंग द खामेबा गाड़ी सिंग असिदैदा कोइना खगा सरुक थुंगनबा येनबा लाक्चबनी
Manipur Legal Aid Organization MALAO Malaugi Kunmangarak Super Silver Jubilee Celebration gi tharam ngasi singzamai chinga makhada leiba Senior Advocate Irom Lalit Kumar gi umda pangthokre ngasi gi tharam atu Senior Advocate Khaidam Mani former Chairperson Manipur Human Rights Commission na Chief Guest Dahana Manjari University ki former Vice Chancellor Dr. N. Ras Mohan Amadi Mitei Meitei Tribe Union ki President S. Gaur Kishore Anina Guest of Honor Amadi Manipur Legal Aid Organization Malawi ki President Senior Advocate Irom Lalit Kumar Singh na thoram ki President oiduna pangthuki Hojik sanaba ki paut lobirasi Board of Control for Cricket in India ki domestic tournament amo oriba senior men's side Mustaq Ali Trophy the Sarugyana pa Manipur ki team semkre Tournament asigi jaliba thasi kunumdoide ki hauraga December manga faba Mumbai na yumbo eraga chathagadariba domestic tournament asida Manipur ki mahut sinduna Sarugyarga da basanaroi singdi RK Rex, K. Priyojit, Saddam Ahmed, NZ Johnson, L. Jotin, Ulen Yai Khairakpam, Muhammad Al Basit, PH Jotin, CH Bidas, S. Sankar, L. Kishan, L. Ajay, Bisurjit Konthausam, Somarjit Salam, Amadi, S. Rohit Nihaina. Manipur Cricket Association ki General Manager Tommy Tingom na thadora pachirol dekhang halakli. Charola se damakha taradin RK Rex na team captain Amadi, K. Priyojit na vice captain oiragani haire. All India Football Federation ki meeting makhada Tripura ni yumbu oiraga thasi ki tara manga tigi hauduna Agartala da chatharakliba humputara ni palsuba National Football Championship for Santos Trophy gi Group D Kanglup ki ngasi umakanta mini stadium da sanaki pa match da Manipur na Mizoram goal ani amada maithi ba pikre match si mai pa kraba Manipur gi goal ani na Sunjantan Ragui amadi Naurem Romena matang sitna match ki minute ni fumanga amadi ni futare chatpada chanki Match asigi Player of the Match ki title na Naurem Romena Loki. Panbayabadi Manipur ki team da goalkeeper ani defender Mapal midfielder Taret amadi forward da Sanaroi Marini. State team ki official Singi Thangzam Ibotom bina team manager Kamay Joy Rongmay na head coach Hidam Prem Kumar na assistant coach amadi Nandebam Zinana team physio ne. Manipur da Sikkim amadi Mizoram bu maithi ba piramdina point taruk fanglaga group ki makok thongba team oire group asigi aroiba group league match oina thasigi tara mapal da yumbu oriba Tripura ga Umakanta mini stadium da sanaragane Hojek loisilakpada maruba pau amukahana pisari Chief Minister N. Biren Liba BJP gi lengakta thazabat thamdre haiduna National People's Party NPP gi MLA taret mak nga silengakta sagot patokre Barak turel dengan sunupi amaga angang amaga giasi bahagjang ani tau therak pateng na kre asi bahagjang sing Lakipur Police Lokatena Silja Medical College ki merel sangatham kre Chief Minister na all political party ki mihud sing yauna Prime Minister Narendra Modi ka athubada unanaba singgadabani haina Congress Legislature Party na demand tarakli. Curfew leiringai matamda makhata na toganingdaba thaudok sing tholaktanaba security forces singna lambida akanba check sing tharang sing lokhatki mafam kayadana wakat ni famsu famnaki. Amadi numit nini ki kongchata Central Reserve Police Force CRPF ki Director General Anis Dayal Singh na si falda thunglakre. Mahak na hek thunglabaga hojik oiriba lamdamasi ki fibam gi matangda wakhana bahokre. Ngasigoy na sandok jaba ISCOM News matanga sida lojere mideng tabiri basing ba mukahana kurumjeri.